Hi mayam, hꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯆꯠꯅꯉꯥꯏ ꯂꯩꯌꯦ. ꯁꯦꯝ ꯀꯟꯅ ꯁꯥꯔꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯁꯦ. ꯉꯁꯤ ꯀꯣꯜꯂꯨꯒꯦ. ꯈꯨꯟꯗ. ꯑꯥꯎ. ꯁꯥꯇꯤꯟ ꯑꯅꯤ ꯄꯥꯏꯁꯤꯔꯥ? ꯍꯥ? ꯅꯪ ꯆꯣꯠꯀꯦꯔꯥ? ꯅꯣꯡ ꯆꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ. ꯃꯅꯨꯡꯗ ꯂꯩꯕꯅꯦ. ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯔꯦ. ꯈꯨꯟ ꯆꯠꯀꯗꯧꯕꯁꯤ ꯉꯁꯤꯁꯤꯀꯣ. ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯕ. ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯕꯀꯣ. ꯒꯥꯔꯤ ꯐꯪꯗ꯭ꯔꯦ ꯉꯁꯤꯗꯤ. ꯑꯗꯨꯅ ꯑꯜꯇꯣꯅ ꯉꯁꯤꯗꯤ ꯑꯜꯇꯣꯅ ꯀꯣꯏꯕ ꯇꯥꯔꯦ. ꯅꯣꯡ ꯆꯨꯑꯦ. ꯍꯧꯖꯤꯛꯀꯥꯟ ꯅꯣꯡꯁꯤꯀꯣ ꯀꯟꯅ ꯆꯨꯕꯁꯨ ꯅꯠꯇꯕ. ꯑꯗꯨꯒ ꯈꯣꯡ ꯆꯣꯠꯄ ꯌꯥꯅꯉꯥꯏ ꯉꯥꯛꯇꯪ ꯆꯨꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯂꯝꯕꯤꯁꯤꯁꯨ ꯀꯣ ꯀꯣꯏꯔꯒ ꯆꯣꯠ ꯑꯃ ꯇꯧꯕꯅꯤꯀꯣ. ꯁꯦ ꯑꯥꯎꯇꯣꯗ ꯑꯣꯏꯅꯀꯣ. ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯅꯣꯡ ꯆꯨꯑꯦ ꯀꯟꯅ. ꯑꯗꯩ ꯃꯌꯥꯝ ꯀꯣꯅꯨꯡ ꯃꯃꯥꯡ ꯌꯧꯔꯦ. ꯀꯣꯅꯨꯡ ꯃꯃꯥꯡ ꯌꯧꯔꯦ. ꯂꯝꯕꯤꯁꯤ ꯐꯕꯩ ꯆꯥꯡꯗ ꯌꯦꯡꯉꯨ ꯏꯁꯤꯡꯒꯨꯝꯕ. ꯏꯆꯥ ꯅꯨꯄꯥꯁꯨ ꯆꯠꯂꯤ. ꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯍꯥ? ꯍꯪꯉꯣꯇꯁꯤ. ꯏꯔꯤꯜꯕꯨꯡꯗꯤ ꯌꯥꯕ꯭ꯔꯥ? ꯏꯔꯤꯜꯕꯨꯡ. ꯑꯩꯈꯣꯏꯁꯤ ꯏꯔꯤꯜꯕꯨꯡꯗ ꯇꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ. ꯏꯔꯤꯜꯕꯨꯡꯒꯤ ꯒꯥꯔꯤ ꯐꯪꯗꯦꯅꯦ. ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯁꯤ ꯑꯧꯇꯣ. ꯃꯌꯥꯝ ꯄꯥꯔꯀꯤꯡꯗꯗꯤꯀꯣ ꯉꯥꯏꯔ ꯂꯩꯔꯦ. ꯐꯪꯗꯦ ꯑꯧꯇꯣꯁꯤ. ꯀꯔꯝꯍꯥꯏꯅ ꯇꯧꯗꯧꯔꯤꯕ꯭ꯔꯥ? ꯅꯣꯡꯅ ꯆꯨꯕꯒ ꯑꯧꯇꯣꯁꯨ ꯐꯪꯗꯦ. ꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯦꯗꯅ ꯁꯤꯗꯤ. ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯗ ꯑꯩꯈꯣꯏꯁꯤ ꯒꯥꯔꯤ ꯂꯩꯇꯕꯒꯤꯀꯣ ꯃꯇꯦꯛ ꯆꯠꯅꯉꯥꯏ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯧꯇꯣ ꯇꯣꯡꯉꯤ ꯑꯩꯈꯣꯏꯁꯦ. ꯊꯣꯡꯉꯤꯁꯤ ꯀꯩꯅꯣ? ꯒꯥꯔꯤꯒ ꯊꯧꯖꯜꯂꯛꯏꯗ. ꯌꯨꯝꯗꯨꯗ. ꯂꯝꯕꯤꯁꯤꯗꯤ ꯌꯥꯗꯦꯍꯦ. ꯅꯣꯡꯅ ꯆꯨꯔꯛꯄ ꯀꯥꯟꯗꯗꯤ ꯍꯦꯟꯅ ꯌꯥꯗꯦꯅꯦ. ꯅꯣꯡꯁꯤ ꯀꯟꯅ ꯆꯨꯕꯁꯨ ꯅꯠꯇꯕ. ꯂꯝꯕꯤ ꯅꯥꯟꯅꯉꯥꯏ. ꯍꯧꯖꯤꯛ ꯂꯧ ꯁꯨꯕ ꯃꯇꯝꯗꯣ. ꯃꯤꯗ ꯀꯩꯁꯨ ꯀꯥꯟꯅꯗꯦ. ꯑꯣꯏꯌꯦ.
ꯀꯣꯡꯕ ꯕꯖꯥꯔ ꯌꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯌꯧꯒꯗꯧꯔꯦ ꯁꯤ ꯌꯥꯏꯐꯔꯣꯛꯅꯤꯀꯣ ꯌꯥꯏꯐꯔꯣꯛꯀꯤ ꯈꯨꯟꯅꯦ ꯌꯦꯡꯉꯣ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯆꯤꯀꯣꯟꯗ ꯀꯟꯅ ꯆꯨꯑꯦꯕꯀꯣ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ ꯀꯣꯡꯕꯒꯤ ꯆꯨꯑꯦꯕꯀꯣ ꯍꯧꯖꯤꯛꯅ ꯑꯗꯨꯗꯒꯤ ꯏꯔꯤꯜꯕꯨꯡꯗꯒꯤꯗꯤ ꯆꯨꯗ꯭ꯔꯦꯕꯀꯣ ꯑꯁꯤ ꯌꯥꯏꯐꯔꯣꯛ ꯌꯧꯔꯒ ꯆꯨꯔꯛꯄ ꯌꯥꯏꯐꯔꯣꯛ ꯌꯧꯔꯒꯅꯦ ꯆꯨꯔꯛꯑꯦꯕꯀꯣ ꯑꯁ ꯋꯥꯔꯦ ꯑꯁꯤ ꯀꯥꯈꯠꯄꯁꯦ ꯚ꯭ꯌꯨꯁꯤ ꯐꯖꯕ꯭ꯔꯥ ꯋꯥꯏ ꯁꯤ ꯌꯥꯏꯐꯔꯣꯛꯀꯤ ꯆꯤꯡ ꯀꯥꯕꯁꯤꯁꯨꯀꯣ ꯈꯨꯠꯋꯥ ꯑꯃꯅꯦꯕ ꯃꯌꯥꯝꯁꯦ ꯚ꯭ꯌꯨꯁꯦ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦꯀꯣ ꯇꯣ ꯌꯦꯡꯉꯣ ꯂꯧꯁꯦ ꯁꯤ ꯅꯣꯡ ꯆꯨꯗꯕꯒꯤꯇꯣ ꯂꯧ ꯎꯕ ꯌꯥꯗꯅ ꯂꯩꯌꯦꯀꯣ ꯇꯝꯄꯥꯛꯇꯅ ꯈꯔ ꯆꯨꯕ ꯑꯁꯤ ꯆꯤꯡ ꯂꯧ ꯂꯩꯐꯝꯗꯨꯗꯀꯣ ꯅꯣꯡ ꯆꯨꯕꯤꯗꯕ ꯁꯤꯅꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯆꯥꯛ ꯇꯥꯡꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯦꯀꯣ ꯏꯔꯥꯡꯅ ꯐꯠꯇꯕꯒ ꯁꯤ ꯌꯦꯡꯉꯣ ꯂꯣꯏꯅꯃꯛ ꯀꯪꯉꯕꯅꯤꯀꯣ ꯁꯤ ꯚ꯭ꯌꯨꯗꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯀꯣ ꯌꯦꯡꯕ ꯃꯇꯝꯗ ꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯎꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯐꯖꯩꯀꯣ ꯅꯣꯡ ꯆꯨꯕ ꯍꯥꯏꯔꯁꯨ ꯆꯨꯗꯕ ꯆꯨꯗꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯆꯨꯕ ꯌꯥꯝ ꯐꯖꯩꯀꯣ ꯃꯌꯥꯝꯁꯤꯀꯣ ꯑꯩꯈꯣꯏꯁꯤ ꯌꯥꯏꯐꯔꯣꯛꯀꯤ ꯃꯤꯇꯤꯛꯁꯤ ꯀꯗꯥꯏꯗ ꯍꯥꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛꯇꯅꯤ ꯑꯩ ꯁꯤ ꯖꯦꯛ ꯐ꯭ꯔꯨꯠ ꯎꯕꯒꯤ ꯃꯅꯝ ꯋꯨꯡ ꯋꯨꯡ ꯂꯥꯎꯔꯛꯄꯒꯤꯀꯣ ꯅꯝꯂꯛꯄꯅꯦꯀꯣ ꯃꯌꯥꯝ ꯁꯤ ꯎꯕ꯭ꯔꯥ ꯃꯌꯥꯝꯗꯣ ꯑꯁ ꯋꯥꯔꯦ ꯉꯁꯤꯗꯤ ꯒꯥꯔꯤ ꯑꯅꯤ ꯂꯩꯔꯁꯨ ꯏꯃꯥ ꯏꯆꯥꯗꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤꯅꯦ ꯋꯥꯁꯤꯡꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯎꯁꯣꯏꯁꯨ ꯂꯩꯕ ꯍꯧꯔꯦ ꯇꯁꯤ ꯎꯁꯣꯏꯁꯤꯡꯁꯦ ꯑꯗꯨꯕꯨ ꯁꯤ ꯎꯁꯣꯏꯁꯤꯡꯁꯦ ꯍꯥꯎꯇꯦ ꯍꯥꯏꯌꯦ ꯀꯣ ꯁꯤꯅꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯈꯣꯡꯅ ꯀꯟꯅ ꯆꯠꯂꯤꯌꯦ ꯋꯥꯏ ꯈꯣꯡꯅ ꯆꯠꯄꯁꯤꯁꯨꯀꯣ ꯑꯁ ꯑꯗꯨꯕꯨꯗꯤ ꯐꯩ ꯑꯃꯔꯣꯝꯗꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃꯅꯦꯕꯀꯣ ꯈꯣꯡꯅ ꯆꯠꯄꯁꯤꯁꯨꯀꯣ ꯑꯦꯛꯁꯔꯁꯥꯏꯁ ꯃꯈꯜ ꯑꯃꯅꯦ ꯑꯩꯈꯣꯏꯁꯦ ꯏꯁ ꯑꯟꯗ꯭ꯔꯣꯗ ꯆꯠꯄ ꯄꯥꯈꯪꯁꯤꯡꯗꯣ ꯃꯣꯏꯒꯤ ꯑꯇꯤꯡꯕ ꯌꯨꯗꯣ ꯎꯠꯂꯒꯅꯦ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯁꯥꯕꯅꯤꯀꯣ ꯃꯣꯏꯁꯤ ꯂꯩꯁꯥꯕꯤꯔꯥꯅ ꯈꯟꯕ ꯑꯣꯏꯔꯝꯅꯦꯕ ꯃꯣꯏꯁꯤ ꯈꯜꯂꯒ ꯅꯣꯛꯅꯤꯡꯉꯦ ꯑꯁ ꯋꯥꯔꯦ ꯌꯥꯝ ꯋꯥꯠꯂꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯦ ꯀꯥꯈꯠꯅꯉꯥꯏꯀꯣ ꯀꯟꯅ ꯀꯥꯈꯠꯂꯤ ꯃꯐꯝ ꯌꯧꯕ ꯀꯥꯟꯗ ꯑꯃꯨꯛ ꯎꯠꯀꯦꯀꯣ ꯆꯠꯂꯒꯀꯣ ꯁꯤꯁꯨ ꯎꯔꯛꯑꯦ ꯑꯩꯈꯣꯏꯁꯤ ꯀꯛꯆꯤꯡ ꯀꯛꯆꯤꯡ ꯃꯤꯗꯤ ꯃꯔꯨ ꯐꯥꯎ ꯃꯥꯒꯤ ꯃꯔꯨꯝ ꯐꯥꯎ ꯆꯥꯏ ꯍꯥꯏꯀꯣ ꯁꯤ ꯆꯤꯡꯅꯦ ꯑꯩꯈꯣꯏ ꯆꯠꯂꯤꯁꯤ ꯌꯥꯏꯐꯔꯣꯛꯀꯤ ꯆꯤꯡꯅꯦ ꯁꯤ ꯌꯦꯡꯉꯣ ꯖꯪꯒꯜ ꯉꯥꯛꯇꯪꯅꯦ ꯁꯤ
ꯈꯣꯡꯅ ꯆꯠꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯑꯁꯤꯅꯤꯅꯦꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯁꯤ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯆꯦꯡꯒꯨꯝ ꯊꯤꯔꯗꯤꯀꯣ ꯂꯩꯒꯗꯧꯕ ꯃꯥꯜꯂꯦꯀꯣ ꯁꯤ ꯍꯣꯏ ꯁꯤ ꯌꯧꯗ꯭ꯔꯦ ꯋꯥꯏ ꯆꯠꯂꯤ ꯈꯣꯡꯅ ꯍꯨꯃꯥꯡꯁꯨ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯍꯨꯃꯥꯡꯁꯨ ꯉꯁꯤꯗꯤ ꯋꯦꯠꯁꯨ ꯍꯟꯊꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯉꯁꯤꯒꯤ ꯆꯠꯄꯁꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯤꯡꯁꯤꯡ ꯎꯔꯒꯀꯣ ꯌꯦꯡꯉꯣ ꯅꯣꯏꯁꯨ ꯎꯔꯝꯒꯅꯤꯀꯣ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯆꯤꯡ ꯎꯕꯁꯤꯡꯗꯣ ꯁꯤꯗꯤ ꯃꯌꯥꯝ ꯋꯥꯔꯦ ꯀꯩꯗꯧꯉꯩꯕꯨ ꯌꯧꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦꯀꯣ ꯆꯠꯂꯒꯦ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯝꯃꯦ ꯀꯛꯆꯦꯡ ꯀꯣ ꯁꯤꯒꯨꯝꯕꯁꯨ ꯎꯔꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦꯀꯣ ꯀꯣ ꯁꯥ ꯇꯤꯡꯀꯣꯞꯔꯣꯅꯦꯍꯦ ꯅꯣꯡ ꯑꯃꯨꯛ ꯆꯨꯕ ꯍꯧꯔꯦ ꯃꯌꯥꯝ ꯎꯏꯀꯣ ꯑꯩ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯈꯨꯟꯗꯒꯤ ꯂꯥꯛꯈ꯭ꯔꯦ ꯌꯧꯔꯛꯑꯦ ꯋꯥꯃꯟꯕꯒꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯆꯤꯡꯗ ꯀꯥꯕꯁꯦ ꯉꯁꯤꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯥꯁꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯄꯤꯖꯒꯦꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤꯀꯣ ꯁꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ ꯆꯥꯒꯅꯤ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯌꯨꯝ ꯍꯜꯂꯅꯤꯀꯣ ꯀꯟꯅ ꯆꯥꯔꯤꯀꯣ ꯁꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ Yang awet. Jangan lupa ada video ya wang hari yang ini. Ikai. Wah, bagi mama jangan ada wah. Benar. Kok sacanin dia? Iya. Cari apa sih sini kok? Jangan lupa laugeran lol ya.
네, 안녕. Rồi, ra đây xuống mai lộ trình ra cái con mày không? Bye bye.